Tampaki mafam singda len yauna chukiba akanba nong nungsit aduna khangabok khulgi mafam kayada amangata thokpadagi awaba taraba imung singi yenglaga khangabok ki mafam ahumda relief camp hangdokraba mafam ahum adude khangabok part 2 moirang palida leiba seba club khangabok mayai laikai amade khulakpam laikai community hall amade khangabok part 3 makhalikai da leiba kha khundon upper primary school dane DC Thobal gi miteng makhada khudaki oina hangdokliba relief camp ahum asida khangabok AC da mirep oikiba khundrakpam menjor mangangi machanupa KM Blooming Higher Secondary School khangabok ki principal Dr. Roman Kumar khundrakpam na chana thaknaba polam sing yauna selgi mateng pangthre tengbang khongchad aduga mari leinana Dr. Roman Kumar khundrakpam na hai Ima icha ichil inaw sing asina thengnari ba awab chaitheng asi kharada oirabasu mateng oina ba haiduna tengbang zabane miyam nasu hojik oirakliba fibam masigi yengnaga safagada ba mafam singda leibiyu amade makhata nasu angamba mateng pangkhigani haina mahakna phongdokhi PYC club na tawga ke hopiriba yor school chu khangna ba sigumba jagas da hangiri ba pegi relief camp haitare koi temporary on hangri bisida koi luxury mayam sing sina ngam boy na koi sana thangna ba koi rasang ba sing am thau ko ko mateng pang jawni ngasi makhum simak da hangjai di bari relief camp asigi koi sana thangna ba chengcha masung ro sigi item asigi mathakta koi gi leibiri ba victim moira ba awaba tarba sing asida koi gi sen thum gi mateng koi pangbiram bagi da magada cooperative club ki makedegi lakiri ba koi gi principal muslimar ki loina bi lakiri ba fen circle khudma ko thagar chu